Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Work Amendment Bill 2025 ki mayokta midai bangal lishing mari romna march protest chatkre. Parliament ki House animakta pass tawkhraba Work Amendment Bill 2025 ki mayokta gi India ki tungan ba mafam singda khongjang changsilakpagi manung chana Manipur da sumaidai bangal singna mafam kaya da khongjang changsin ba huragli. Ngasi Kakching District ki Sorada Islamic Student Association ISA na ASSU amadi MPCM Soraga kusamna duna National Highway 102 da Work Bill gi mayokta protest rally ama chatkre. Rally adu da Work Bill 2025 adu handu Owner of Work is Allah, Custodian of Work is Muslim Community Work Administration Bill handu haina iba placard sing paiki Maidai Bangal miyam gi march protest aduda nupi angang yauna miyoi lising mari henmana saruk yaki. Manipur gi irang BJP na thoanba oina ubalan ngani ing 2026 matungda delimitation pangthoknaba center leadership na taksili sarda. BJP Manipur Pradesh ki President A Sarda na haikre Manipur gi irang BJP na thoanba oina ubalan gani. Delimitation Manipur gi oina 2026 ki matungda pangthokpinaba central leadership na taksili. BJP Thangmaiban Mandal da sinduna Khuyathong Pukri Achoba Mapal Multi-Purpose Hall da pangthokkiba thoram aduda BJP Manipur Pradesh ki ex-president Mainam Borod, BJP Manipur Pradesh ki senior vice president Nongthombam Nimbas, BJP Manipur State ki ST Morcha president Langagai Gamai, Thangmaiban AC ki MLA Kumukcham Joy Kishan, BJP Thangmaiban Mandal ki president Mutum Rajendra na thorong ki athoiba mithunglen oina saruk yakhiba thoram aduda BJP Manipur Pradesh ki President A Sarda na makha tarduna Bharatiya Jan Sakha haina leiramba 1980 da Bharatiya Janata Party haina safunglakiba party asigi luchingba singna thamlamkiba liklamda ngasigi karyak tarsingna socially, politically, culturally kaitharamnaba India sibu amato oiba India ohenaba honari state asigi issue singda party sina Manipur miyam gi interest ta 2017 da Manipur da BJP gi lengak lakpadagi thabak tawraga lakli 2023 ki May ahum da Manipur da tholakpa irang asibu BJP na thohanba oina uhanaba honaba laibak thibani Manipur gi apunbagi sakdam da kanana singnarakpage haibasi miyam na hena khanglibani Manipur BJP na lakthungai kairaga leiramlabani kanglon kaina changsilaka Kundarakpadagi lamdam asigi demographic imbalance ohelakpadagi thingnaba honarubagi ngasi miyamna awaba mayoknabani 2017 da lakhiba lenga asina mamangda leiramkhiba lengak singna miyamgi chakthung fangalambadagi lenga asi lakpadagi fangankhibana chang heli aikhoi awabadi thengnagani nungsiraba iraicha sing asigi afaba tunglamchat ama piramnaba ahal oiraba aikhoina makhoigi lam ingkhol thambiramba asi ithodangni haibase aikhoi ningsingsi Tungi yumbi oiriba iraicha sing achumba lambida karamna pugani aikhoi khantasi oiriba phibam asi icha singa faminaraga wari libiu kudaki oiba firef kari logani kari thabak tawgani haiba firef loba ngamhansi Manipur apunbagi saktamda singnarakpa sing BJP na mayong yagani miyamgi interest ta thabak tawgani BJP na delimitation Manipur da tawba matam chadri delimitation 2026 ki matungda ngang pangthoknaba taksin balairi delimitation da political ki khutong chaba lawna bahona batok piu haiki Thangmaiban Kendra gi MLA Kumukcham Joy Kisana matam asigi BJP gi Kariyata casting maigi changyeng liba matamni Laibaki amadi party gi kari tawgani haiba khantharaga thabak tawsi laiba asi tangdu leitana leiramdaba adunga si tangdu leitaba tamna hanjilakpa hore matam asi dai khoi pungning hantharoisi pungning thawna hanthadana Manipur ima laiba kannanaba ifurup kannaba thabak tawsi irang leirabasu Thangmaiban AC gi chawkha thorangna maning hanba leite Booth ki thakta thabak suningba leibasing mateng piraga hingnabagi lambi piri Kudongchaba fangningba na pau pibirau kendra sida self-help group chaniga kuntraga nipan semlaga nupi lising aniga chahumgani fu da thabak piri thabak suningba singi oina di tengbang walhalloi Booth nifugani thoida lambi thong yauna mathau taba chawkhat thorangi thabak leptana paikhali miyam da piki bathajaba tung halalloi miyam gi manglan chawkhatpa ingtappa lamdam soidana laklagani haiki Namduna delimitation tawrabadi maduda tholakwa fafatta gi thodang MLA singna pugadabani Justice Committee ki Chairman Joy Chandra Konthaujamna haikre Manipura delimitation namduna tawkhiba thoklabadi amadi Armed Forces Special Power Act 1958 haibadi draconian law namduna Manipur pumbada makha tana thamjilaklabadi madugi afafata khudingma ngasigi miyut oiriba MLA singna pugadabani
Wafam asi Justice Committee on Anglo-Manipur War 1891. Martyrs and freedom fighters of Kangleipak Manipur and Ningthim Chaningsing lupna sinduna ngasi Tengol Lampak Thobal Athokpam pangthokiba the commemoration of Thobal Athokpam battle by paying floral tribute to martyrs, freedom fighters and unsung heroes of the Thobal Athokpam battle Anglo-Manipuri War 1891 gi Thoramgi President oina saruk yakiba Justice Committee ge Chairman Joy Chandra Konthaujamna phongdokibani. Mahangna makata na High Mars ki Cheicha Taragani Panda Supreme Court na order mathokuna tha ahumgi manungda awang nongpok lamdamgi manung chaliba Nagaland, Tripura amadi Manipur na chingbada delimitation gi thabak loishingadabani haina laurakhiba firep asi Manipur da chatnaba yaroi ngasi fawba Manipur miyamna Manipur amadi India lengakta 2001 da tawkhiba census ki report adu aranbani haiduna lakhi hariba report adu ngasi fawba semdoktri Manipur ase demographic imbalance oire haibasi Manipur amadi India lengana su khanglaba Manipur gi district khara da chahi amada mama amana angang ahum dagi tadana poi haibasi khanglabani aranba ama leire haibasi khangna namduna delimitation tawge haibasi minasu lainasu yaroi haibasi India lengana khangadabani India lengana matam gi thaba ama Manipur da tawramdai da Manipur tanadrabasu yai haiba manba wafam ama hek thoklai India lengana thabak tu namduna tawnaba honarakpa khudingi Manipur miyam huptuna iho ama taraklaba matamda maning hankiba ngaktani Manipur miyamna India lengakta khak lankiba leite Manipur miyam di lengakta chumba tawbira u haikiba ngaktani Manipur gi miyamna delimitation gi mayokta leiba nate delimitation tawba matamda param chumna tawgadabani haiba wafam ama lengakta thambani Manipur da mamang thaktagi lona thangnariba leibaksingdagi chonglakpa amadi chensilakpa miyoi kaya Manipur da leire hariba miyoi sing asi NRC tawduna masak khangdoklaba matungda delimitation tawgadabani Myanmar da thokliba lan na maram oiraga changsilakliba Myanmar rising asi manaba community ga lautuna duna Manipur da Aadhaar card paihanduna voter list ta changsin khibasing asi kakthatriba makai Manipur da delimitation tawbi yaroi haiki Thoramadu Khangabo SC MLA Surja Kumar Okram Retired IPS Sarangthem Khoiran Thaba Manaubi great grandson of Sanakhya High School Lakpa RK Palhada DLC YC Club ki President Laimapokpam Romendro Singh AIG A Club ki President Thongam Marjina Chingba Singh Sarugyaki Manipur da thokliba irang asi luchingba khanba haitaba luchingba gi magun chendaba miyoi singna luchingba sabadagini asengba luchingba amagi magun Chenba afaba tungi mirol amasung leibak sengat naba pandamda thokchom Birchandra amadi Unity Club na sinduna ngasi nongmagi oiba leadership training program ama pangthokre Kongpal Kongkham Leikai da leiba X asida pangthokhiba leadership training program asida trust asigi managing trustee Jotin Thokchom na phongdokhibada ngasi Manipur tholiba irang asi luchingma khanba hitaba luchingmagi magun chendaba miyoina luchingba sabadagi ngasi Manipur gi phibam asi Yorakpani haiki Pangtholiba training program asi lamdam asida leiriba naha oiriba singna matau karamna luchingba ama oina mangjil thana miyam mulamjingani haibagi matangda Chinese model amadi training program asi pangthokpani haiki mahana makhata na hai Thokchom Birchandra Memorial Trust amadi Unity Club na senduna pangthokliba training program asida nupa participant chamaga tararom na saruk yari loinana trust asina mamangda su sport amasung health Kierna chingbada mating pangduna lakli haina phongdokhi Kuki singna chatharakiba ka henba thawong sing makha ta na chatharaklabadi yellow fruit sing punchenduna Kuki singi mathakta choba irang ama thorakpa yai maibon faumai Kuki singna chathariba ka henba thawong sing amadi aranba wafam kaya achumba saduna ngang sakliba sing ase athubada khongpham handoktuna leptrabadi yellow fruit mayamga Kuki singi marakta choba irang ama thorakpa yai haina Jaliarong United Committee Manipur gi maikai dagi jaksin wa thamlakli Hiramasagi matang da ngasi Imphal gi Lamdulong da pangthokpa pau gi mifam amada Jaliarong United Committee Manipur gi President Maibon Faumai na ngarang khulai matik chana paiba Kuki kangbu amana Kangpupi District ki Koncha Khul Village ta yum sanaba lamtu sengdokpa ki thabak chatharingai da laktuna tawriba thabak atuda athingba thambaga loinana village chief Emson Abon Mai Yankaiga Manga amadi village chairman di Adam Nifuga Maribu Tamthina Furambadagi Rimsa Layeng duna leiriba thawdo asi Kuki singi ka henba thawongni mitomna mapugi lam mulaga leiba haibasi achumba nati aranba wafam kaya haijinuna Kuki singna thengkhang kaya da chatharakhiba ka henba thawong sing asi makhata na asum chatharakpa tarabadi yellow fruit sing punchenduna Kuki singi mathakta
ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯄꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯁꯨꯗ ꯂꯩꯕ ꯀꯦꯗꯔꯁꯤꯡ ꯑꯣꯏꯔꯒꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯦꯟꯅ ꯊꯣꯔꯛꯄ ꯌꯥꯏ꯫ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ, ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯩ꯫ ꯃꯁꯤꯗ ꯃꯤꯇꯣꯞ ꯈꯔꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯁꯨꯃꯛ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫